Manipur Chief Minister Biren Singh bu yamna thagajai akhoi sigumba lairaba singda yamna mating pangbi adugi henna puthok se puthok naba yamna mating pangbiu haina su akhoi gi Chief Minister Biren Singh bu appeal taujari Tamenglong ki komla asi GI tag fanglabari na disu culture tawraga komla asi ki top magun amadi mahau ngak tuna thambang amlagani haina Chief Minister N Birena phungdokre wafamasi thas ki tang taratare tagi Tamenglong district headquarters ke Apollo ground de pangthora kiba taratare suba state level orange festival lushin bagi tharamda Chief Minister N Birena phungdokibani Tamenglong district headquarters tagi aikoi ki pangmi Lakshmi Kongkham amasong video journalist Pravin Sarungbam amasong lemba khumanang pirakpa report amagi matung inna Festival asida orange khaktagi oiba stall janiang khairom amasong food stall kayasu hangduna festival ase yengpa lakpa singpungning chingshili ngasi loshinbagi thoram ase ZVCC ki General Secretary Dr. Adoy Numena Invocation prayer Tauraba Matung Rongmai Baptist Church Council RBCC gi nubi chamangana The Song of the Soldier haiba akhanabai sei amasu khudol tamki Orange Festival lushinbagi tharamadada Chief Minister N Biren hai Tamenglong da fangliba komla asi atoma makhalgi komla dagi tongan bamhau amalai Tamenglong da Orange Festival pangthokliba simiyam ngai hak nungaina bagi pangthokpanate Festival asida competition kaya pangthokna komla thabagi sinfam da leiba mioi singda pothok hena puthok khaningbagi inot ama haplibani Lisang sina chai khudingi festival asi pangthokpadagi tongan scheme kaya puthokjuna farmers singda kanaba kaya piba ngamle Tamenglong district ta leiriba misingi chada humfudarana komla thaduna pothok hena puthoklabadi makhoi sembilon hengat labtuna Tamenglong asi sakhat mai keina sangsinba ngamgani lamdam asi dagi kihom sakhau yengang amadi kiwi mapan lamda thadokpa haure asumna Tamenglong gi komla asu mapan lamda thadoknaba honasi masidata lamdam asi mipal tangdana maromdom dekchaba ngamba lamdam soidina oigani jai khudingi October thada Tamenglong gi mafam kayada amur falcon kaya chakta ba laklibase Tamenglong gi miyamna mahusagi khal ningchina ngak seduna thambagini amur falcon hariba uchek ase tourist singna yengba yana ba tourist spot kaya semgalagani masina lamdam asi senbilon hena fagatuna lamdam asi malenda sak takpa ngamlagani thaksi khasi amadi thagulon khangdaba khunai adu sakhatpa sungam ngamloi thaksi khasi ningchina ngak naba bibung khudimak thangta sanabagi tangai fadaba lei hainasu Chief Minister Namakataki. Aikoigi Tamenglong phangeba orange ki peculiarity sigi taste a little difference from others. Aduna ngasi akoina festival tawrise irang gi nate. Ngasi akoina prize bi se hayeng mathangda ai mana first agibagi ori komna yamna puthopagi lag ani phangibani na mathangdi aisu aina lag ani phangna ba tawgena farmer khudingi challenge songna na bani hona na bani komla thaning hanna bani karigi Tamenglong district la praja punamak economically viable hoina na self reliant hoina na aduga state chi production aduga nation chi oiba GI tag phangna bani koi gi Tamenglong gi orange aduna ekoina festival ama tawrisi hakka tarai na tawbunate Tamenglong da ekoina akhanna na orange gi lokta kano continuously tawra kana koina makal makhagi scheme hapaiba farmers in the benefit piraiba paisa henkalaiba masi khaba henkalakna Tamenglong gi laiba entire districts dagi sidai da koi at least 60-70% komla tharakna madu gi product korpa matam da de koi se komla orange exporter boira ne bu Thoram aduda Manipur lenga ki planning department ki sentang makhada lupa crore ani changna saba cold storage sen lupa crore ahum lakh yangkhai ni doi changna sengatpa zelit lake amadi tharon cave ani ki eco tourism center su Chief Minister N Birena sangaki loinena tamagi water supply scheme amadi travel affairs and health department ki makhada saba
Tamenglong Headquarters Indoor Stadium ka multipurpose hall su sangaduna miyamda khusinaki. Thauramadu da Orange Festival competition da makok mathang takraba singda selgi mana khusinaki. Thauramadu da Tamenglong ADC MLA Janghemlung Panmaina Chief Host, Health Minister Dr. Sapam Ranjan Kafen PD Minister El Susindro, Health Areas Committee Chairman Diganglung Gangmei Amadi Transport Minister Kasim Bashimna Guest of Honor Sing Oikibagalonina, Akan Abamitunglen Oina MLA Kayasu Sarukyaki.